Mamang sahigi haibadi 2024 gi US ki presidential election da Hourakhi US ki president oiriba Donald Trump na mahaki election campaign manung aduda Make America Great Again hariba masigi fajaraba wahi pareng asina mahaki political slogan ama oikhibani. America First haiba masigi fajaraba philosophy asigi makada mahakna US ki president anirak oiba ngamlakhibani. Aikai khudimangna su khangni madudi mahakna Anishuba tamgi US ki president hek oirakhibaga masigi matungda malem asida tongan ba angakpa thabak thoram kaya ama pangthoklakhi yeknaba oiramba leibak kaya ama marup oiramba leibak kaya ama America gi yeknaba oirakhi lanjau kaya amada mahakna president oiraba matungda lan kaya ama khamjin khibagi miyamna su khangnakhravani. Asumna diplomatic marida India amadi USA matam kuinadagi mari yamna furga lakhiba adu handakti inau nauna India na Russia dagi thawasi makhatana adumak leiba taragadi India da sairak pigani haina warning tawkhiba asigi matung tarakpada US President Trump na India da ahanbada sada kunmangagi tarif thamkhre masigi matungda India na makhatana Russia dagi thawasi adumak leibana maram oiraga Russia amadi Ukraine gi lana si loisinma ngamdre masina indirectly India na hariba lana sida Russia da saugatpa oina thoki haina masina maram oiraga Trump na ahenba sada kunmangagi tarif asi thamjinduna haujikti apunba oina sada yankhai tarif thamjinduna India amadi USA leibak ani sigi trade war asi phajana kankhalakli. Asumna India amadi USA leibak ani sigi trade war gi talak asida Modi su China da tha asida satlagani haibagi pausu leire amadi masiga iroinana Russia gi President Putin su India da tha sigi manungda soidanamaki laklagani haibagi su pau phangle. Asumna BRICS countries singi manung channa member oiriba India, China, Russia hariba leibak ahum masina haujik amata oina punsinbagi mami ama tarakpa sida USA na su masida kokchikpagi talak amasu lakli. Haujik khwaidagi America na kok saribasi ataigi natte ingkumja 2030 da China na USA bu namtharamlaga malemgi oina khwaidagi chawba economy oiragani haina expert singna hainariba amadi tongan ba mioi singna mot panariba asini. Ingkumja 2025 phawba asida US ki GDP asi $1 trillion 30.5 ni aduga China gina $1 trillion 19.2 oire. Superpower leibak ani asi asuki mati yengsinai amana amabu namthanaba hotnai masina maram oiraga mamangda US President Trump na pankhiba ahanba mahaki term haibadi 2016 dasu China ga akanmada trade war taunakhi aduga mahaki anisuba term asidana amukke henna trade war asi kansinkhibani sahi asigi April gi tang ani adwaida USA amadi China leibak ani asi trade war asi aroibida tawthatnakhi masida USA na yaba amasung yadaba haiba leibak asi group ani thokna khaidoktuna tarif kaya ama thamjinduna mahakna sairak fikhibani masida China na su America da khut hankhi masina maram oiraga leibak ani asida sauna impact su laikhibani. President Trump na US pu malemgi oina khwaidagi chawba economy country asi adumak oihanba pami atopa leibak amatana mahakpu namtharamlaga malemgi top economic country asi oihanbasi mahakna pamdai maramaduna mahakna makhal makha kaya amagi pambai sing thiraki maramaduna President Trump na USA asibu malemgi oina lengdaba top economic country asi oihannabagi damakta mahakna pambai sing asi thirakpa matamda mahaka rival oiba country sing amadi mahaka marup oiba taragasu developing torakliba leibak sing asida mahakna tarif chauna thamjinli amadi import dependency hanba haibadi USA na darkar tariba goods or resource mayamasi atopa leibak singdagi import tawrakpagi sangasi hanba aduni amadi atopa pambai amada President Trump na sirinariba asi selective protectionism haiba asini masina hainingliba asina USA da tongan ba malemgi leibak kaya mana makhal makha kaya gi pothoksing maning tamna import tawbadi yai adubu hariba tongan ba malemgi leibak singdagi import torakliba pothoksing asida America na tariff sing amadi tax kaya ama chauna logani haiba asini
ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯣꯀꯦꯜꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯂꯣꯀꯦꯜꯒꯤ ꯐꯥꯔꯃꯔꯁꯤꯡꯗ ꯃꯁꯤꯅ ꯍꯦꯟꯅ ꯉꯥꯛꯂꯧ ꯑꯣꯏꯅꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯦꯟꯂꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩ ꯑꯍꯨꯝ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥ ꯑꯁꯤꯕꯨ ꯇꯣꯞ ꯏꯀꯣꯅꯣꯃꯤꯛ ꯀꯟꯇ꯭ꯔꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯁꯤꯅꯤ ꯇꯥꯔꯤꯐ ꯍꯥꯏꯕꯁꯤꯗ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯌꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯧꯕ ꯇꯦꯛꯁ ꯑꯗꯨꯕꯨꯅꯤ ꯂꯩꯕꯥꯛ ꯑꯃꯅ ꯃꯁꯥꯒꯤ ꯗꯣꯃꯦꯁꯇꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯁꯦꯟꯗꯣꯡ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯥꯔꯤꯐ ꯑꯁꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅ ꯇꯥꯔꯤꯐ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯤꯔꯝꯒꯤ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯁꯤ ꯋꯥꯡꯈꯠꯂꯤ ꯏꯔꯝꯗꯝꯒꯤ ꯃꯤꯅ ꯃꯤꯔꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯍꯟꯊꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯔꯤꯐ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯂꯧꯕ ꯂꯩꯕꯥꯛꯇ ꯃꯤꯇꯣꯞꯅ ꯄꯣꯠꯆꯩ ꯑꯁꯤ ꯌꯣꯟꯁꯤꯟꯕ ꯑꯁꯤ ꯁꯦꯟꯗꯣꯡ ꯅꯦꯝꯃꯤ ꯑꯃꯗꯤ ꯌꯣꯟꯅꯤꯡꯕ ꯐꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯔꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯆꯩ ꯀꯌꯥ ꯑꯁꯤ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯦꯔꯤꯀꯥꯗ ꯃꯁꯤ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯅꯤ USAꯒꯤ ꯐꯥꯔꯝ ꯀꯌꯥ ꯑꯃ ꯃꯤꯔꯝꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯂꯤꯕ ꯑꯁꯤꯁꯨ USAꯗ ꯍꯜꯂꯛꯇꯨꯅ ꯁꯥꯅꯕꯁꯨ ꯍꯣꯠꯅꯁꯤ ꯍꯥꯏꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯆꯥꯏꯅꯥꯗ ꯂꯩꯔꯤꯕ ꯑꯦꯄꯜ ꯀꯝꯄꯦꯅꯤꯒꯤ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯌꯨꯅꯤꯠ ꯀꯌꯥ ꯑꯃꯁꯤ USꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗ 17 ꯑꯃꯗꯤ 18 ꯁꯨꯕ ꯁꯦꯟꯆꯨꯔꯤꯗ ꯆꯠꯅꯔꯝꯕ mercantilism ꯍꯥꯏꯕ ꯏꯀꯣꯅꯣꯃꯤꯛ ꯐꯤꯂꯣꯁꯣꯐꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯔꯛꯏ ꯃꯁꯤꯒꯤ ꯌꯥꯝꯅ ꯂꯤꯔꯕ mercantilism ꯍꯥꯏꯔꯤꯕ ꯐꯤꯂꯣꯁꯣꯐꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁ꯭ꯇꯔꯦꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯟ ꯊꯨꯝ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤꯗ ꯂꯦꯞꯄꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯄꯣꯔꯠ ꯍꯦꯟꯅ ꯇꯧꯕ ꯑꯃꯗꯤ ꯏꯝꯄꯣꯔꯠ ꯑꯁꯤꯅ ꯋꯥꯠꯅ ꯍꯟꯊꯅ ꯇꯧꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁ꯭ꯇꯔꯦꯡ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯅꯥ ꯑꯃꯗꯤ ꯁꯤꯜꯚꯔꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯑꯁꯤꯗ ꯂꯟ ꯊꯨꯝ ꯑꯁꯤ ꯂꯦꯞꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ mercantilismꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤꯗ export goods import bad haiba asida haibadi leibak aduna puthokliba pothoksinga si atopa leibaksinda masing yamna export tawthokba aduga sana amadi silver gumba asigumba dhatu mayam asi leibak aduda pusilaktuna leibak adu henna matik magul leiba lanthum leiba oina khanarami matang asida masigi ariba economic philosophy asida loilam sandokpa British gumba French gumba leibak singaduna tawramba lisat amasu lei madudi matamadugi oina Great Britain France Spain Portugal Italy hariba loilam sandokpa leibak singaduna makoina loilam sandokliba leibak sing makoigi colony singaduna makoida raw material kaya ama mamal hongna supply tawsilakhi amadi makoina amuk sem saraba finished product mayamadu colony country singaduda amuk makoina maman tangna amuk yonsilli masigi hariba thausil thaurang asi matamadugi mercantilism gi economic philosophy gi manung jalli masigi hiram asida history da laiba example amatang pusinjarake matam amada haibadi ingkumja 1770 matam adwaida USA asi Britain gi loilam makhada leirammi matam aduda Great Britain na America gi colony sing adubu atopa leibak sing aduga trade tawbada athingba thamlammi maram aduna matam aduda Great Britain na makhoina sajaba British ki pothok kaya adubu American colony sing aduda namduna leihalammi atopa leibak singdagi leihalamde masigi British na American colony sing aduda chathariba policy asi classic mercantilist policy amani masiga chap manana France Louis XIV gi matamda hariba mercantilism gi practice asi ki sabsana sathaki masina maram oiraga France ta national gi oiba lanthum asi hianna strength leiba hengalaki amadi military gi strength asi matam adudagi semgatpa haukhibani matawasum tauna hariba ariba 17 to 18th century matam gi economic philosophy mercantilism asini hauji US President Trump na malem asida satharakliba ase masi tasengna haiba taragadi Donald Trump gi asigumlaba policy thausil thaurang mayam asi malem asida globalization gi khongjel asi maning halakpani haiba tare amuksu Trump na China ga karbar kaya ama tawinariba mari pharaba leibak sing aduda China ga makhata na karbar asi tawdana ba haina threat kaya amasu tawbal leptri khudam oina haiba taragadi
South East Asia gi developing country ama oiriba Vietnam aduga North America gi Mexico, Canada aduga South East Asia gi Malaysia, Cambodia hariba leibak sing asida USA na tattana kaihori amadi akhi akhang nanghalli. US ki trade deficit asi yamna taba sector singdasu tariff asi yamna wangnasu lawsilli. Matang asida aikoina khangba yaba asi America hariba leibak asi malemgi oina khwaidagi chawba kaithel oi. Maram asina malemgi leibak singna paisa paige lan thum yamna leige haiba taragadi America da pochai sing asi yonsinba mathau tai. Malem asida America gi hek matungda khwaidagi chaukhatle super power oirakle hariba China hariba leibak asi malemgi economy da khwaidagi chawba ani suba leibak ama oiba ngamliba asi America gi sauraba mateng asi yauribani. Malemgi khwaidagi chawba kaithel leiriba America hariba leibak asida China na makoina sajaba pothok kaya ama export tauribani. Masi karigumba America da export tauramdaba taragadi China na ngasi malemgi anisuba economic country ama oiriba malem asida sakti leiba leibak ama oiba ngamlakliba asi oithoklam loi. Masi China tangi wa sunatte India oisunu Russia oisunu Prithvi ki any leibak amana America da pothok sing asi export tawdaba taragadi leibak adugi economy asi faram loi. Masigi maram mayam sing asi leibana ning asi malen Prithvi asida America na ngakchau thekliba wajau ngangliba amadi leibak sing asida tarif sauna thamgani haina kihliba asi karigumba tarif sauna thamba taragadi any leibak amana America da pothok kaya ama export tawba matamda hariba tarif sauna thamba taragadi pothok sing adu America da sitlaroi. Maram aduna leibak adugi economy adu collapse tagadawribani. Asumna masigi poram mayam asi President Trump na phajana ningthina khangmana maram oiraga tarif war asi tawraklibani. Mahaki tongjagadaba thausilda yumpham oiraga malemgi leibak khudingmakka nauna trade negotiation tawnaba honarakpa asini. America na matam supada tongjagadaba anauba global economic order ama thamba pami. Masigi sumathakta President Trump na economic tools sing haibadi tarif kumba asi mahakna khulai oina pambai oina sijinaraga US ki strategic objective asi fangnaba kanna honarakhiba asini. Maram asina panba yabadi US na saada kun mangagi tarif amadi haidoktriba penalty amaga loinaraga India da trade war tawba horakhiba aduni. Tarif amadi penalty asi thamlakpagi maram singsu lei. Masida aikoina nainaba yaba adudi India na Russia dagi thau amadi langi oiba khusukulai kaya ama leisinba. US ka India ga leibak ani sigi bilateral trade deficit yamna chawna taba. Haibadi mamang sahi 2024 da trade deficit asi billion dollar 45.7 oikhibani. Aduga khwaidagi sauba maram asina BRICS ki leibak manga haibadi Brazil, Russia, India, China amadi South Africa hairiba leibak sing asina makhoigi oiba common currency ama semnaba honarakpa. Masigi thaudaw asibu President Trump na US ki dollar asibu malemgi paisa oibada hak thengnana singnarakpani haina lauri. Aduga atopa amana India amasung USA ga bilateral trade agreement tawnaba ingkumja 2025 ki March tagi Wari sanarkhiba asida USA na henna khudong chaba launaba thausil ama oibasu yai. US bilateral trade agreement asigi makhada ingkumja 2030 fawba asida US dollar billion samanga yauhannabagi pandamsu thamnibani. Masina tabada kangbu kharana Operation Sindurgi matangda Prime Minister Modi na Parliament da haikhiba wafamga mari lainahanaba honabasu leiribani. Nakalamarom President Trump gi mamang da taraga leiriba khwaidai maru oiba haiba taragadi hauji oina Russia Ukraine leibak anisigi satharakliba lanasi wari saduna yamna athubada loisinabani haina ngasi phawbada taknaraga lakhibani. Adubu Russia na Trump gi wafam asibu thawoina tadri thawa sadri aduga thajaba yaba mafamdagi phangba paw amanasu yamna athubada Russia gi President Putin amadi US gi President Trump makhoi ani unaraba yai haibagi wafam amasu lakli. Tasiyengna Russia Ukraine leibak ani sigi lanasi lebhanba haibasi Trump gi achoba political agenda amani. Adubu Trump na phanayamna lanasi lebhanaba honaba taragasu khorau thangma mayam amasu leiri. Masibu thabakta onthokpa ngamdaba asi mahaki oina achoba setback ama oi.
Matang asida aikoina khangba yaba adudi Trumpna Indiada handak tarif yamna wangna thamlakliba asi Russiada indirectly oina pressure pibani maramdi India asi Russiadagi thau amadi langi oiba kusugulai kaya ama khwaidagi yamna leiba leibak amani nakal amaromdana India na USA dagi thau amadi langi oiba kusugulai singasi layu haiba yadri aduga India gi trade deficit asi su taraga leiba amadi trade negotiation asi chathabana India da su Trumpna pressure asi piningi Trump gi wahaida asumna hairi madudi India na makhoigi kaitheldana thong thingjillaga America gi kaitheldana makhoigi oiba pose kaya ama yamna yonsillaga sendong yamna phanglaga leiri haiba asini maramaduna India da indirectly oina pressure piba oina ingkumja 2025 ki July ki tang 13 da US na Pakistan ga thau punna puthokminabagi yanaba amasu leinakhrabani masina amuk India da Pakistan gi thau asi yonsilakpagi oithokpasu leiribani matawasum tawna US ki strategic objective asi fangnaba khonabada Trump na economic means asi sizindarakpagi khudam amani India da handak tarif chauna thamliba asi matang swasida karigumba USA na India da thamjilliba saada yankhai gi tarif asina chana halakpa tarabadi India gi economy asi lemhauriba August gi paba taragadi tha manga asida dollar billion kaya amagi export earning asi mangbagi oithokpa leire masina maram oiraga employment amadi supply chain da asoba sapu amasu pigani panba yabadi masigumlaba fibam ama handakta July thada Indian financial market tagi dollar billion 14 asi lauthokibadagi Indian rupee gi value asi saurakna saada ani mukta ki hai maduna maram oiraga India na USA ga August ki tang 15 da taunagadawriba trade negotiation asida USA bu sauhandaba makhoidasu nonjadaba mawongda negotiate tawrakbasu yari yengsi hoji America gi maikaidagi kari reaction lakpano haiba adu